ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯇꯥ ꯂꯥꯏ ꯐꯗꯤꯕꯤꯒꯤ ꯁꯛꯂꯣꯟ ꯑꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁ꯭ꯔꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯐꯤꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯦꯝ ꯁꯥꯅꯔꯤꯉꯩ, ꯄꯣꯂꯛꯇ ꯂꯨꯛꯃꯥꯏꯗ ꯌꯣꯟꯅꯔꯤꯉꯩ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯍꯔꯥꯎꯅ ꯁꯥꯅꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯥꯎꯕ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯩꯋꯥꯡ ꯈꯨꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ, ꯏꯆꯝ ꯆꯝꯃꯤ꯫ ꯆꯝꯅ ꯍꯤꯡꯅꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯔꯩ ꯂꯩꯇ ꯌꯨꯝꯊꯣꯡ ꯑꯃꯒ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯍꯩꯋꯥꯡ ꯈꯨꯜ ꯑꯁꯤꯗ ꯂꯥꯡꯒꯣꯟꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯆꯍꯤ ꯃꯌꯥꯏ ꯍꯦꯜꯂꯕ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯇꯣꯟꯖꯥꯎ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯇꯣꯟꯖꯥꯎꯕꯨ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯡꯒꯣꯟꯖꯥꯎꯅ ꯃꯆꯥꯅꯨꯄꯥ ꯇꯣꯟꯖꯥꯎꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ, ꯃꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯡꯒꯣꯟꯖꯥꯎꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯈꯣꯝꯖꯤꯜꯂꯒ ꯃꯗꯨꯕꯨ ꯑꯃꯨꯛ ꯇꯨꯁꯤꯜꯂꯒ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯕ ꯑꯁꯤꯅꯤ꯫ ꯂꯥꯡꯒꯣꯟꯖꯥꯎꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ, ꯑꯉꯥꯡ ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯑꯍꯜ ꯐꯥꯎꯕꯅ ꯍꯦꯛꯇ ꯄꯥꯝꯕ ꯄꯣꯠꯇꯥꯅꯤ꯫ ꯃꯍꯥꯛ ꯃꯊꯟꯇꯅꯤ, ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯥꯔꯤꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯌꯥ ꯁꯥꯟꯅꯗ꯭ꯔꯦ꯫ ꯂꯥꯡꯒꯣꯟꯖꯥꯎꯅ ꯃꯪꯒꯣꯜ ꯃꯁꯤ ꯑꯗꯨꯗ ꯐꯛ ꯁꯦꯒꯥꯏꯕ ꯑꯃ ꯐꯝꯗꯨꯅ ꯃꯃꯥꯡꯗꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯃꯌꯥꯝ ꯑꯃ ꯆꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯐꯤꯖꯦꯠꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯨꯠꯅ ꯈꯟ ꯈꯟꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤꯒꯤ ꯃꯐꯤ ꯁꯥꯔꯤ꯫ ꯆꯔꯨꯅ ꯁꯥꯕ ꯄꯤꯛꯇꯛ ꯇꯧꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯐꯤꯖꯦꯠ ꯑꯗꯨꯕꯨ ꯀꯟꯅ ꯁꯦꯝꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯟꯖꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯊꯣꯡꯖꯦꯜ ꯑꯗꯨꯗ ꯉꯥꯗꯨꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯂꯥꯡꯒꯣꯟꯖꯥꯎꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯣꯟꯖꯥꯎ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯉꯥꯃꯣꯛ ꯆꯥꯅꯤꯡꯂꯕ꯭ꯔꯣ ꯅꯪꯕꯨ?" ꯇꯣꯟꯖꯥꯎꯅ, "ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯅꯠꯇ꯭ꯔꯥ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯣ, ꯑꯗꯨꯒ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ." ꯑꯩꯗꯤ ꯏꯆꯥꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯕꯒꯤ ꯋꯥꯐꯝꯗꯣ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯂꯩꯒꯅꯤ, ꯏꯄꯥꯅ ꯁꯦꯝꯂꯤꯕꯁꯦ ꯃꯁꯤ ꯑꯃꯨꯛꯇ ꯂꯣꯏꯊꯣꯛꯂꯝꯈꯤꯒꯦ, ꯃꯤ ꯂꯧꯕ ꯂꯥꯛꯄꯅ ꯍꯥꯟꯒꯅꯤ꯫ ꯇꯣꯟꯖꯥꯎꯗꯣ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯃꯄꯥꯅ ꯁꯥꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯈꯣꯏꯖꯪꯅ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯛꯏ, "ꯇꯥ ꯂꯥꯡꯒꯣꯟ, ꯑꯩ ꯂꯥꯛꯏꯌꯦ." ꯂꯥꯡꯒꯣꯟꯖꯥꯎꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯊꯣꯛꯇꯨꯅ ꯍꯥꯏ, "ꯀꯕꯣꯛ, ꯅꯪ ꯑꯣꯏꯔꯦ, ꯀꯥꯔꯛꯎ, ꯇꯨ ꯐꯤꯗꯥ ꯑꯁꯤꯗ ꯐꯝꯃꯨ." ꯀꯕꯣꯛ ꯂꯩ ꯃꯪꯒꯣꯜꯗ ꯀꯥꯔꯛꯇꯨꯅ ꯐꯝꯊꯩ꯫ ꯀꯕꯣꯛ ꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯗꯥꯗꯥ, ꯑꯩꯒꯤꯗꯣ ꯂꯩꯕꯤꯔꯕ꯭ꯔꯣ? ꯃꯁꯤꯡ ꯁꯨꯕꯤꯔꯕ꯭ꯔꯥ?" "ꯏꯕꯦꯝꯃ, ꯉꯔꯥꯡꯒ ꯅꯍꯥꯟꯒ ꯑꯁꯤꯗꯤ ꯇꯨ ꯏꯆꯥ ꯅꯨꯄꯥꯁꯤ ꯂꯩꯍꯧꯍꯧꯗꯅ ꯀꯟꯅ ꯍꯦꯛꯇ ꯅꯥꯗꯨꯅ ꯂꯩꯔꯕꯒꯤ ꯋꯥꯅꯤ꯫ ꯏꯆꯥꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯊꯕꯛ ꯑꯁꯦ ꯍꯦꯛꯇ ꯄꯥꯏꯈꯠꯇꯨꯅ ꯁꯨꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯅ ꯑꯃꯨꯛ ꯊꯤꯟꯊꯈ꯭ꯔꯦ꯫ ꯇꯨ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯑꯁꯤꯒꯗꯤ ꯁꯨꯔꯒꯅꯤ꯫ ꯅꯪꯒꯤꯗꯣ 10 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ, 10 ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯨ ꯂꯣꯏꯒꯗꯧꯔꯤꯕꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ, ꯑꯃꯨꯛ ꯍꯟꯖꯤꯟ ꯂꯥꯛꯄꯗꯣ ꯐꯔꯛ ꯇꯥꯕꯁꯨ ꯌꯥꯏ." ꯀꯕꯣꯛ ꯂꯩꯅ ꯋꯥꯐꯝ ꯑꯃ ꯄꯨꯁꯤꯜꯂꯛꯏ, "ꯍꯩꯋꯥꯡ ꯈꯨꯜꯁꯦ ꯑꯩꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯔꯨꯒꯤ ꯂꯥꯏ ꯐꯗꯤꯕꯤ, ꯐꯤꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅ ꯎꯗ꯭ꯔꯦ, ꯇꯥꯗ ꯃꯉꯥꯏꯔꯦ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤꯗꯤ ꯄꯤꯛꯈ꯭ꯔꯕ ꯂꯪꯂꯥ ꯃꯔꯨ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯐꯣꯠꯇꯨꯅ ꯐꯖꯅꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯋꯥꯏꯅꯤ ꯀꯕꯣꯛ꯫ ꯑꯋꯥꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯁꯨꯅꯤꯡꯒꯅꯤ? ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯗꯨꯅꯁꯨ ꯂꯩꯁꯤꯜꯂꯦ꯫ ꯋꯥꯌꯣꯡ ꯆꯥꯗꯕ ꯑꯅꯥꯕꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ, ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ, ꯀꯌా ꯑꯃ ꯂꯩꯈꯠꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯆꯨ ꯍꯦꯟꯕ ꯂꯥꯏ ꯐꯗꯤꯕꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯌꯣꯜꯂꯤ꯫ ꯃꯤꯌꯥꯝꯅ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯅ ꯂꯩꯅꯔꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯅ ꯉꯁꯤ ꯇꯞꯅ ꯃꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯦ, ꯃꯁꯤꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ꯫ ꯏꯆꯥꯒꯤ ꯃꯍꯨꯠꯇ ꯃꯤꯁꯥꯅ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯗ꯫ ꯏꯈꯨꯠꯇꯒꯤ ꯊꯣꯛꯈꯤꯕ ꯄꯣꯠꯊꯣꯛꯅꯤ, ꯃꯤꯔꯥꯏꯕꯤꯕꯁꯨ ꯆꯨꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ꯫ ꯑꯩꯒꯤ ꯆꯠꯅꯕꯤ, ꯑꯩꯒꯤ ꯄꯣꯠꯊꯣꯛꯄꯨ ꯅꯥꯊꯩꯔꯒ ꯃꯤꯒꯤ ꯐꯖꯕꯗ ꯃꯤꯇꯥꯔꯨꯕꯗꯣ ꯗꯥꯗꯥ
Leibak amana chakhwatpa nungaiba haibase leibak aduna pothok puthokpagi chang asina hena masing hengalaklabada oigadabani makoina karisu leitaba sinphamni haina khaliba tadagi laifadibi saba sinpham asisu piklabasu pikna tadasu chakhumaidi mutpiram loidana haina tadagi ikubok adusu laifadibi sabada maming chalami hai atubu sinpham asina asum mutsinkiba thoklaba madugi wari pumbusu tapna sumak makhini ko ngaikho kabo ai wa ama marak thakige ai khoi taibang miyoi ba haibase maithong na paliba mamit aduna phazaba adu damakpu pamine phazaba adu damakpu mabukning na khoidaduna mamal tanglabasu tangna magi oina leinabu honaine masinadi kadai phabu sumliba phazaba pumnamak afabane haina lawgadoribra aigi wakaldadi masi lankani haina khali maramdi waraki tayal angangbido masu hena ningthizai chabada khoithumna na hawgadaba malabasu manungdadi hugi masak oirambagumani makoina lalon masingna mapaldagi pusilakliba khussemgi nataba laifadibi aduga ipa ipugi liklam tungina sariba aigi laifadibi asiga changdamnababu yagadoribro kanaroida kege makti natrabani ai changdamnabadi karamna yarugani tadagi sina khutchangna sabanido aduga makoigina lalonpu oina masing khaktamak yamnaba saba yamna khenakhreda tada maguldagi mayaidagi khenaba haibabu tadadagi aina lawduna kaithelda yolibase nongnida loinita sitki aisu khut hangbadi yadabanina makoi lalonba nupasingdagi mapandagi pusilakpa laifadibido amuk leiduna yoli madu mayonabu honabada tha amadi hena hekte masangi masina mayekna amuk taksari kabo aina pakhatsaba masu leirine hairiba sinpham masina mumutkrabadi haiduna ipa ipu haktaktagi chatharaklaba sinphamni aina hauchik amuk aigi isa asi tambiri isa asigi haktaktana sinpham asigi maraibuna kamdaukiba tamba ngamde adubu igi asengma isielna aikhoi pumnamaki hakchang manungda chiliba makhaidi sinpham ase khak mutloi haina aina khali adu ngaigi wari kayada leisa pharbi kayana phauba laifadibi sanabagi wari kaya leikribaduni khanda khanjilurabadi kokse waningai masak amani amuk tumina makhoi ani lei kabok leina wapai amamuk sat hairai tada na mahangba pakra yumbala sibu asum leikige hairibro asibu kayamuk nungaibage nasa sisu pikli karimata wakal tawdrabro langon jauna nokningdaba minok ama haifet noklag hairai karibu amuk khanki gadoribano da hujikbo hamu haiduni aigi senthok lambi sinpham masida aina amuk wakal longthokna khaluraga masu aisu punu waminaduna chara henminagadaba mangaire masinadi kaidorugani isa asi phauba mabuk thana pijaba ngamdraba kanasida nang nupa natro masibu taibang mina taunadaba sajatlo punsi lambida chalaga awana thengnagani khana thamoida kiba phauriba mahakti pangdo misak amagumbani phana wana waminarabaso mitkum amatang punna harauna nokmina maduna awabu kongai kawgadoribani masida karigi hena khanjiningai mathau taribage tada madi isa tonjabu nusiduna aduk haibani nasa sunahani wakhalama khanbana phaiko wakal miyoi bagi wakal kaboklai aisu wakal khalibani ne ahingi matam kudingda mallaba phamjawda ya taduna segairaba ithakya hoba makhuldagi phaujilakpa amambagi mangal adubu yengduna aisu wakal khalibani punsigi mamlaba lambi asida haina karamba mangalno amuk thiru ka toriba thire hairagana mafam kaidano ai khanpham khangde amambana kupsilaba aigi punsina mangangi wakal khasik tawrubada khuitharaba misna anise hekta uithaki aduga hekta tumthaki anaubu punsigi wari ama
ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯐꯪꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯇꯨꯝꯖꯔꯁꯅꯨ ꯑꯗꯨꯃꯛ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯇꯣꯟꯖꯥꯎꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯄꯥꯒꯤ ꯍꯛꯆꯥꯡꯅ ꯊꯦꯡꯗꯨꯅ ꯅꯣꯝꯃꯤ꯫ ꯂꯥꯡꯒꯣꯜꯖꯥꯎꯗꯨ ꯉꯁꯥꯏ ꯃꯈꯩ ꯁꯣꯏꯊꯣꯛꯂꯨꯕ ꯋꯥꯈꯜꯗꯨ ꯑꯃꯨꯛ ꯃꯀꯥꯏꯐꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯆꯤꯜꯗ ꯍꯥꯏꯗꯣꯛꯈꯤ, ꯏꯆꯥꯒꯤ ꯉꯃꯣꯛ ꯂꯩꯇ꯭ꯔꯤꯀꯣ, ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯀꯥꯎꯔꯨꯔꯦ꯫ ꯀꯕꯣꯛ ꯂꯩꯅ, ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ, ꯏꯆꯥ ꯇꯣꯟꯖꯥꯎꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯂꯩꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯦꯡꯒꯥꯎꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯣꯟꯖꯥꯎꯗ ꯄꯤ꯫ ꯁꯤ ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯣ꯫ ꯇꯣꯟꯖꯥꯎꯅ ꯀꯕꯣꯛ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯕꯣꯛ ꯂꯩꯅ ꯂꯥꯡꯒꯣꯜꯖꯥꯎꯗ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯝꯃꯣ, ꯑꯗꯨꯒ ꯅꯤꯡꯉꯥꯏ, ꯗꯥꯗꯥ, ꯑꯉꯥꯡꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯇꯨꯡꯏꯟꯗꯨꯅ ꯆꯠꯄ ꯉꯝꯈꯤꯒꯗ꯭ꯔꯣ? ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯏꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄ ꯑꯁꯤ ꯃꯄꯥ ꯑꯩꯒꯤ ꯏꯊꯧꯅꯤ, ꯀꯔꯤꯒꯤꯗꯤ ꯉꯝꯂꯣꯏ꯫ ꯃꯃꯥ ꯑꯃ ꯋꯥꯠꯄꯒꯤ ꯆꯩꯅꯥꯗꯣ ꯑꯩꯒꯤ ꯏꯆꯥꯗ ꯈꯛ ꯐꯪꯍꯜꯂꯣꯏ꯫ ꯀꯕꯣꯛ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯂꯁꯤ꯫ ꯅꯨꯡꯗ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯗꯨꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯀꯥꯟꯅꯔꯨꯒꯅꯤ? ꯂꯥꯡꯒꯣꯜꯖꯥꯎꯅ ꯁꯥꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤ ꯁꯥꯕ ꯂꯣꯏꯔꯦ, ꯃꯁꯤꯒ ꯃꯁꯤꯡ ꯁꯨꯔꯕꯅꯤ, ꯄꯨꯈ꯭ꯔꯣ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯥꯟꯅ ꯁꯥꯕ ꯂꯣꯏꯗꯨꯅ ꯂꯩꯔꯕ ꯂꯥꯏ ꯐꯗꯤꯕꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏꯅ ꯄꯤ꯫ ꯀꯕꯣꯛ ꯂꯩꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯃꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ, ꯃꯆꯨ ꯑꯁꯤꯅꯁꯨ ꯐꯖꯔꯤꯕ, ꯃꯁꯤꯗꯕꯨ ꯀꯔꯝꯅ ꯃꯨꯠꯀꯗꯧꯔꯤꯕꯅꯣ? ꯗꯥꯗꯥ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯇꯝꯁꯨ ꯐꯅ ꯍꯧꯖꯤꯜꯂꯝꯂꯒꯅꯤ꯫ ꯃꯃꯜꯕꯨ ꯀꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯕꯨ? ꯅꯪꯅ ꯃꯃꯜ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯕꯣꯛ꯫ ꯊꯦꯡꯕꯨꯗꯤ ꯊꯦꯡꯂꯝꯂꯒꯅꯤ, ꯑꯗꯣ ꯑꯩ ꯍꯥꯏꯒꯦ꯫ ꯏꯆꯥ ꯅꯨꯄꯥ ꯇꯣꯟꯖꯥꯎꯁꯦ ꯆꯍꯤ 9ꯃꯨꯛꯇꯤ ꯁꯨꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯏ ꯈꯪꯕ꯭ꯔꯅ? ꯃꯍꯥꯛꯁꯨ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯄꯤꯛꯅ ꯑꯋꯥꯕ ꯎꯂꯦꯟ ꯅꯪꯂꯕꯅꯤ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯔꯤ, ꯁꯤꯟꯐꯝ ꯑꯁꯤꯗꯒꯤ ꯁꯦꯜ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯨꯕ ꯁꯪꯗꯦ, ꯉꯝꯁꯨ ꯉꯝꯗꯦ꯫ ꯑꯩꯅ ꯏꯆꯥꯕꯨ ꯑꯩꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯌꯥꯎꯍꯜꯂꯤ꯫ ꯀꯔꯝꯅ ꯌꯥꯎꯍꯟꯒꯦ ꯍꯥꯏꯔꯕꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯥꯅ ꯊꯥꯗꯨꯅ ꯆꯣꯏꯕꯝꯒꯤ ꯐꯤꯁꯪꯗꯒꯤ ꯐꯤ ꯇꯨꯈꯤꯕꯒꯤ ꯀꯥꯇꯤꯅ ꯀꯛꯊꯠꯍꯧꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯨꯜꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯈꯨꯜꯂꯛꯄꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯂꯥꯏ ꯐꯗꯤꯕꯤ ꯇꯨꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯇꯥꯗꯅ ꯃꯃꯜꯒꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯅ ꯊꯕꯛ ꯑꯁꯤꯗ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯈꯨꯟꯕꯒꯤ ꯑꯋꯥꯃꯜꯕꯨꯔꯥ? ꯅꯠꯇꯦ, ꯑꯗꯨꯝꯅ ꯈꯜꯂꯨꯔꯕ꯭ꯔꯅ? ꯏꯆꯥꯅꯤ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯟꯅꯤꯡꯂꯝꯒꯗ꯭ꯔꯥ? ꯃꯗꯨ ꯑꯩ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯈꯨꯟꯈꯥ ꯑꯁꯤꯗꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯥꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯈꯨꯟꯕ ꯊꯥꯔꯤ꯫ ꯃꯤꯅ ꯏꯆꯥꯕꯨ ꯎꯔꯒ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ? ꯃꯗꯨ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ꯫ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯍꯤꯡꯕ ꯍꯥꯏꯕꯁꯤꯅ ꯃꯔꯨꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯏꯆꯥꯗ ꯇꯠꯇꯅ ꯍꯥꯏ, ꯏꯄꯥꯒꯤ ꯇꯣꯟꯖꯥꯎ, ꯏꯀꯥꯏꯒꯅꯨ꯫ ꯏꯀꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯑꯃ ꯈꯜꯂꯛꯇꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯑꯃ ꯍꯨꯔꯥꯜꯂꯨꯕ, ꯂꯧꯔꯨꯕ ꯑꯗꯨꯗ ꯏꯀꯥꯏꯒꯗꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯂꯥꯏꯔꯕꯒꯤ ꯋꯥꯔꯤꯗꯤ ꯏꯇꯤꯟꯗꯨꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯈꯨꯟꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯣꯡꯃꯗꯤ ꯀꯕꯣꯛ, ꯌꯥꯝꯅ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯈꯨꯟꯕ ꯆꯠꯈꯤꯕ ꯏꯆꯥꯗꯣ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯇꯨꯃꯤꯟ ꯂꯦꯞ ꯂꯩꯔꯦ꯫ ꯏꯆꯥꯒꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯅ ꯉꯛꯆꯥꯅꯅ ꯍꯪꯈꯤ, ꯀꯩꯗꯧꯔꯦ? ꯏꯆꯥꯗ ꯀꯅꯥꯅ ꯐꯨꯔꯛꯄꯅꯣ? ꯏꯄꯥ ꯂꯩ, ꯏꯄꯥꯗ ꯍꯥꯏꯌꯨ, ꯏꯄꯥ ꯇꯧꯒꯦ꯫ ꯂꯥꯏꯔꯕ ꯃꯄꯥ ꯑꯩꯅ ꯇꯨ ꯁꯣꯟꯕ ꯏꯆꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯂꯩ꯫ ꯋꯥꯔꯤ ꯇꯥꯔꯝꯃꯤ ꯀꯕꯣꯛ ꯂꯩꯅ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯍꯪꯂꯛꯏ, ꯏꯆꯥꯅ ꯀꯞꯄꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯝꯕꯒꯦ? ꯅꯨꯃꯤꯠꯇꯨꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯇꯣꯟꯖꯥꯎꯅ ꯃꯍꯧꯁꯥꯒꯨꯝ ꯆꯣꯏꯕꯝꯒꯤ ꯐꯤ ꯇꯨꯐꯝ ꯁꯪ ꯑꯗꯨ ꯇꯝꯅ ꯃꯊꯟꯇ ꯆꯠꯂꯤ꯫ ꯈꯣꯡꯅ ꯆꯠꯄꯗ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯞꯄꯤ, ꯑꯉꯥꯡꯒ ꯑꯣꯏꯔꯦ, ꯍꯦꯟꯅꯁꯨ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯕꯅꯤꯅ ꯃꯍꯥꯛ ꯍꯩꯅꯔꯦ꯫ ꯊꯨꯅ ꯌꯥꯡꯅ ꯆꯠꯇꯨꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤ ꯇꯨꯕꯤ, ꯐꯤ ꯁꯦꯝꯕꯤ, ꯐꯤ ꯁꯥꯕꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯈꯣꯏꯅ ꯐꯨꯔꯤꯠꯅꯆꯤꯡꯕ ꯁꯦꯝ ꯁꯥꯈꯤꯕꯒꯤ ꯀꯛꯊꯠꯍꯧꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫
Tonjauna pakthatuna pijat pikai singa dubu loina khomjili. Lengbanda yanba khaw masadu phakdoktuna pijat pikai singa du loina hapjili. Aduga chatlage haina phuk haugalai mahakki mamangda mabuk noiba nupi ama leptuna leirammi. Nupi aduna tonjauda yengduna hairai. Nangla numit khudingi mafamsidagi pijat pikai khulli hairibase. Tonjauna mangak nomi nupi aduna makha tarai. Nang nang kuliba pijat pikai singa sina nangi na pana lai phadi bi semduna kaithel yoli hai adu su sumbra Tonjau amuk samangak nomi nupi aduna nupi na tawkadaba thabak adubu nupa mahakna adum tawribudubu ikaide haibro mahak si nupa ni haiba karbu chala aduga masabuna pijat pikai khunba thaba masibu hongnaribro sinpham amada nupa nupi haina khaidokpa si langani haibadi pikliba tonjaugi thamoida phawi adubu angang oriba mahakna karam dhanggatnadi khumlugani karigumba khumlure kanagi masa masuno masoma pak naide haina hekta haibi gadoribani adusu lairaba oirubagi mabuk noibi nupi eduna makha tarai lamjau sorokta koi tha koi hoi hoi hongnabra haiwani masibo mahak nupani leiriba nupa ataigo thabak atai su nomdana langpai satpani khangde tawba yadabra adu sunatana nupi magum lai phadi bituba lonba tasengna harabda tukaje hoi khulase puthang ko kayadagi lai phadi bi sarame haiba wari oina su ai takri ai su khangi adu bo hujikpu madu satnaba yari braiba chaning yengduna chakhom tansilo haibado mahak kawba sala nongma ki marai sai tharaklaba sinpham aduna mapa masagi mapukpu kayam kuina thakpa ngamkhigani masi karigi mahak khande mahak mina tabra nupi anganga khara loina khara tina du leibana mahaki punsigi machatla ai nongma lage nangi na padune tawhaidaba thabak si matangda wari sarage mina tawba sinpham amada hunduna ngangliba nupi asi aphaba mira phataba mira haibadumadi adumak khangma ngamjari nupi asi sil mayam amam paikhalakliba nupi amani phaja phajaba phirol kaya tuduna yoliba thariba mahakni masina maram oiraga mahakki masada napal ama loinarakli napal asina sinphambu nupa nupi khairi lairaba bu tuhatpiri hanthana urari masibu asuma masat ama oiga toribra nupi aduna aroibu oina makha tarai adubudi na khogi wani aina khuttingjini ngaisu mathaubudi tade aigi oiba wa ama hairabada pisang asida tariba pijat pikai asisu mamal pidun leibada yauribani nangna numit khudingi lemna khunba sidi yararoi hayengdagi lemna pijat khunba laklagano khungi hairagana mamal piduna khunba tai adu natrabadi yaroi chalo ngasigidine amata pukhrano asi hairaga nupi aduna tonjaugi lengbagda yaliba khawmasa adubu lauthaduna hapliba pijat pikai singa dubu leimai makhada loina haidoi aduga khaw adubu amukpi tonjau mathamoi nungda wamaigum chaklare chinba kangthokningbu wafam kayana omduna leire adubu angang matik natre khanduna tumina maralya jaraba amagum khawmasa adubu paiduna mafam adudagi thoklai lambi da satna nupi aduna mahaki mafamda mahaki mapabu panduna ngangkibasing utkiba mawong mataw amadi khaw manungdagi thawaising haidokhiba adubu hanna ningsingluraga taru rabi mitsna anidagi tarang laisa ihaurai langon jauna wari adubu liraga mahaksu mapi ira haurari aduga makha tarai kabo punsi haibasi yamna luramne hingnabu hotnabda sel haibasina maru oiramne sel yaudrabadi thawai amata hingba ngamloidori adubu aina khaloi ai su khangi haiduna sel haibasidi punsigi lambi amagumni chatpa yaba yadaba anigi marakta phatrabaso chatpa yaba adutani aina pamliba aina khanba yaba khanki ipa ipu haktaktagi nupa oizarabaso sinpham asina ipuk thaklakli suthang naina samthaurari sinpham asina tana atai atopa amaso lehuba nate haihuba nate khanba yaba khalaba tungda hoida haina makoigisu mamal khasik piduna
ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯈꯨꯟꯕ ꯏꯆꯥꯕꯨ ꯊꯥꯈꯤ꯫ ꯏꯆꯥꯅ ꯍꯥꯏ ꯁꯦꯜ ꯄꯤꯔꯕꯗꯤ ꯅꯨꯄꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯏ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯈꯨꯟꯈꯤ꯫ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯆꯠꯊꯈꯤ꯫ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯈꯤ꯫ ꯅꯪꯒꯤ ꯂꯨꯛꯃꯥꯏꯗ ꯌꯣꯟꯅꯕ ꯑꯩꯅ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯔꯤ꯫ ꯀꯕꯣꯛꯂꯩ ꯂꯥꯡꯒꯣꯟꯖꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯂꯥꯏ ꯐꯗꯤꯕꯤꯒꯤ ꯑꯄꯨꯟꯕ ꯃꯃꯜ ꯑꯗꯨ ꯍꯪꯂꯨꯕꯗ ꯂꯥꯡꯒꯣꯟꯖꯥꯎꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯇꯥꯛꯂꯦ ꯃꯗꯨꯗꯤ ꯃꯃꯜ ꯍꯦꯟꯒꯠꯂꯦ ꯍꯥꯏꯗꯨꯅ꯫ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛꯁꯨ ꯃꯊꯃꯣꯏꯗ ꯏꯊꯛ ꯏꯔꯩ ꯑꯃꯗꯤ ꯅꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯋꯥꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯈꯥꯏ ꯑꯃꯠꯇꯒꯤ ꯁꯦꯟꯗꯣꯡ ꯐꯪꯅꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯩꯊꯦꯜꯗ ꯐꯝꯂꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤꯁꯨ ꯈꯟꯗꯕ ꯌꯥꯔꯛꯇꯦ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏ ꯑꯗꯣ ꯄꯨꯟꯅ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯇꯥꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ ꯀꯩꯗꯧꯕꯒꯦ? ꯂꯥꯡꯒꯣꯟꯖꯥꯎꯅ ꯈꯧꯇꯛ ꯆꯥꯔꯞ ꯍꯥꯏꯔꯛꯏ꯫ ꯂꯥꯏ ꯐꯗꯤꯕꯤꯁꯦ ꯄꯨꯟꯅ 10ꯅꯤ꯫ ꯂꯨꯄꯥ 10 ꯑꯣꯏꯅ ꯄꯤꯔꯝꯂꯣ꯫ ꯍꯥꯟꯅꯅ ꯂꯥꯏ ꯐꯗꯤꯕꯤ 10ꯗ ꯂꯨꯄꯥ 7 ꯅꯠꯇ꯭ꯔꯒ 7.25꯫ ꯗꯥꯗꯥ ꯃꯃꯜꯁꯤꯕꯨ ꯍꯦꯟꯒꯠꯃꯟꯗ꯭ꯔꯥ? ꯑꯩꯅ ꯑꯃꯨꯛ ꯀꯌꯥꯗ ꯌꯣꯜꯂꯒ ꯀꯌꯥ ꯁꯦꯟꯗꯣꯡ ꯐꯪꯒꯗꯧꯔꯤꯕ? ꯃꯗꯨꯅ ꯅꯪꯒꯤ ꯂꯅꯥꯏꯅꯤ, ꯑꯩꯒꯤꯗꯤ ꯁꯨꯅꯕ ꯍꯦꯛ ꯄꯤꯔꯝꯂꯣ꯫ ꯀꯕꯣꯛꯂꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯐꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯍꯥꯏꯕ ꯃꯃꯜ ꯑꯗꯨꯗ ꯁꯨꯅꯕ ꯄꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤꯁꯤꯡ ꯑꯗꯨꯕు ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯡꯒꯣꯟꯖꯥꯎꯅ ꯀꯕꯣꯛꯂꯩꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯑꯩꯅ ꯌꯣꯟꯈ꯭ꯔꯤꯕ ꯃꯃꯜ ꯑꯁꯤꯕꯨ ꯋꯥꯡꯃꯜꯂꯕ꯭ꯔꯅꯦ? ꯏꯆꯥ ꯅꯨꯄꯥꯅ ꯅꯣꯡꯃꯗ ꯈꯨꯜꯂꯛꯄ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯑꯗꯨꯒꯤ ꯃꯃꯜꯅ ꯃꯈꯥꯏ, ꯃꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ 2 ꯁꯥꯕ꯫ ꯅꯨꯃꯤꯠ 5 ꯂꯥꯏ ꯐꯗꯤꯕꯤ 10 ꯄꯨꯟꯅ 2.25꯫ ꯑꯩꯅ ꯍꯦꯟꯒꯠꯄꯁꯨ 2.25 ꯅꯠꯇꯦ, ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯂꯥꯡꯒꯣꯟꯖꯥꯎ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯀꯕꯣꯛꯂꯩꯅ ꯀꯩꯊꯦꯜꯗ ꯂꯥꯡꯒꯣꯟꯖꯥꯎꯗꯒꯤ ꯂꯩꯕ ꯂꯥꯏ ꯐꯗꯤꯕꯤꯁꯤꯡ ꯑꯗꯨꯕꯨ ꯌꯣꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯍꯥꯟꯅꯗꯒꯤꯁꯨ ꯃꯃꯜ ꯈꯔ ꯍꯦꯟꯒꯠꯇꯨꯅ ꯌꯣꯜꯂꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯁꯤꯠ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯟꯊꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯗ ꯂꯣꯏꯅ ꯁꯤꯠꯈꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯨꯃꯤꯠ 4-5ꯅꯤꯗ ꯁꯨꯞꯅꯇꯪꯒꯤ ꯑꯃꯈꯛꯇꯃꯛ ꯁꯤꯠꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯃꯃꯜ ꯍꯥꯏꯊꯅ ꯀꯕꯣꯛꯂꯩ ꯀꯩꯊꯦꯜ ꯐꯝꯅ ꯐꯝꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯑꯁꯤꯅ ꯏꯆꯥ ꯏꯁꯨ ꯊꯥꯛꯄ ꯉꯝꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯥꯏ ꯐꯗꯤꯕꯤꯒꯤ ꯃꯃꯜ ꯑꯁꯤꯅ ꯋꯥꯡꯈꯠꯂꯛꯄꯗ ꯄꯣꯠꯁꯤꯠꯁꯨ ꯂꯣꯏꯅ ꯍꯟꯊꯈ꯭ꯔꯦ꯫ ꯂꯂꯣꯟꯕꯁꯤꯡꯅ ꯂꯩꯕꯥꯛ ꯋꯥꯡꯃꯗꯒꯤ ꯄꯨꯔꯛꯄ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯃꯤꯌꯥꯝꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯃꯜ ꯋꯥꯡꯕ ꯑꯁꯤꯅ ꯂꯨꯛꯃꯥꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯕꯨ ꯍꯣꯏꯗ ꯀꯔꯤꯗꯤ ꯇꯧꯔꯨꯒꯅꯤ, ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ꯫ ꯑꯍꯣꯡꯕꯁꯤꯗ ꯑꯩꯁꯨ ꯌꯥꯎꯕ ꯇꯥꯔꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯂꯥꯡꯒꯣꯟꯖꯥꯎꯅ ꯂꯥꯏ ꯐꯗꯤꯕꯤ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯗꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗ ꯂꯥꯏ ꯐꯗꯤꯕꯤ ꯂꯧꯕ ꯂꯥꯛꯄꯤ ꯀꯕꯣꯛꯂꯩꯗꯤ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗ ꯂꯥꯡꯒꯣꯟꯖꯥꯎꯅ ꯈꯜꯂꯤ, ꯀꯕꯣꯛꯂꯩꯗꯨꯕꯨ ꯀꯔꯤ ꯇꯧꯔꯨꯕꯖꯥꯠꯅꯣ? ꯃꯃꯥꯡꯗꯗꯤ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯦꯛꯇ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯊꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯕ ꯑꯁꯤꯐꯥꯎ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ꯫ ꯃꯥꯇꯅ ꯂꯧꯕ ꯑꯣꯏꯈꯤꯕꯅ ꯂꯥꯡꯒꯣꯟꯖꯥꯎꯅꯁꯨ ꯀꯅꯥꯝꯇ ꯄꯤꯗꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯁꯨ ꯆꯔꯥ ꯍꯦꯟꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ꯫ ꯂꯥꯏ ꯐꯗꯤꯕꯤ ꯌꯣꯟꯗ꯭ꯔꯕꯅꯤ나 ꯁꯦꯜꯁꯨ ꯐꯪꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯂꯥꯡꯒꯣꯟꯖꯥꯎ ꯋꯥꯈꯜ ꯀꯌꯥ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯁꯨꯝꯅ ꯊꯣꯛꯇꯕ, ꯀꯩꯊꯦꯜ ꯀꯥꯗꯕ꯫ ꯑꯁꯨꯝ ꯆꯠꯄꯅ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯄꯣꯂꯛꯇ ꯆꯪꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯌꯣꯟꯕꯤ ꯀꯕꯣꯛꯂꯩꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯩꯊꯦꯜ ꯀꯥꯔꯛꯇ꯭ꯔꯕ ꯖꯥꯠꯂ ꯃꯍꯥꯛꯄꯨ? ꯑꯁꯨꯛ ꯀꯨꯏꯅ ꯃꯍꯥꯛꯀ ꯀꯧꯅ ꯉꯥꯡꯅꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯁꯤꯔꯥ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯀꯕꯣꯛꯂꯩꯅ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯂꯦꯞꯂꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯕꯨ ꯎꯕꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯔꯥꯎꯖꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯂꯥꯡꯒꯣꯟꯖꯥꯎꯅ ꯍꯥꯏ, ꯀꯕꯣꯛ, ꯑꯩ ꯅꯪꯕꯨ ꯊꯤꯔꯝꯂꯤꯕꯅꯤ꯫ ꯀꯕꯣꯛꯂꯩꯅ, ꯂꯥꯏ ꯐꯗꯤꯕꯤꯒꯤꯔꯥ? ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯛꯇꯕꯒꯤ? ꯃꯥꯅꯤ꯫ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯅꯪꯕꯨ ꯎꯅꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯗꯥꯗꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫
ꯑꯩꯁꯨ ꯀꯩꯊꯦꯜꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯇꯥꯗꯅ ꯆꯉꯛꯅꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯒꯦ? ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯇꯥꯗ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯄꯣꯠꯐꯝ ꯐꯝꯕ ꯇꯣꯛꯂꯦ꯫ ꯄꯣꯠꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯥꯡꯒꯣꯜꯖꯥꯎꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯀꯕꯣꯛ ꯂꯩꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯥꯏ ꯐꯗꯤꯕꯤ ꯈꯔ ꯌꯣꯜꯂꯝꯕꯗꯣ ꯃꯃꯜ ꯈꯔ ꯍꯦꯟꯒꯠꯂꯛꯄꯗꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯟꯊꯈꯤ꯫ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯌꯨꯝꯗꯅ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯀꯟꯅ ꯅꯥꯁꯤꯜꯂꯛꯈꯤ꯫ ꯏꯆꯥꯒꯤ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯕꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥꯅ ꯑꯩꯒꯤ ꯏꯐꯝꯅ ꯁꯤꯟꯅꯔꯝꯕ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯑꯁꯦ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯄ ꯇꯥꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯊꯦꯜ ꯐꯝꯕ ꯇꯣꯛꯂꯦ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯑꯀꯥꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯕꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯞꯆꯔꯤ꯫ ꯗꯥꯗꯥ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯂꯥꯡꯒꯣꯜꯖꯥꯎꯁꯨ ꯃꯕꯨꯛꯅꯤꯡꯗ ꯃꯍꯥꯛꯀꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯖꯔꯤ꯫ ꯑꯗꯨꯕꯨ ꯂꯣꯟꯊꯣꯛꯇꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯀꯕꯣꯛ ꯂꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯈꯔ ꯆꯥꯐꯥꯠꯇ꯭ꯔꯦ꯫ ꯌꯨꯝꯗ ꯃꯤꯁꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯗꯥꯗꯥ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯅꯣꯡꯃ ꯆꯠꯊꯣꯔꯛꯀꯦ꯫ ꯀꯕꯣꯛ ꯂꯩ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯡꯒꯣꯜꯖꯥꯎ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯂꯥꯏ ꯐꯗꯤꯕꯤꯒꯤ ꯃꯃꯜꯅ ꯍꯦꯟꯒꯠꯂꯛꯄ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂ? ꯑꯗꯨꯒ ꯅꯪꯅ ꯉꯁꯤꯅ ꯄꯠꯐꯝ ꯐꯝꯕ ꯇꯣꯛꯄ? ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏ ꯐꯗꯤꯕꯤꯗꯤ ꯃꯥꯒꯤ ꯂꯨꯛꯃꯥꯏꯅ ꯀꯗꯥꯏ? ꯀꯅꯥꯗ ꯑꯩꯅ ꯑꯃꯨꯛ ꯌꯣꯟꯕ? ꯋꯥꯍꯪ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯋꯥꯕ ꯏꯄꯥꯛ ꯑꯁꯤꯗ ꯎꯄꯥꯏ ꯀꯌꯥ ꯇꯧꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯍꯤ ꯈꯔꯗꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯈꯤꯕꯅ ꯂꯥꯡꯒꯣꯜꯖꯥꯎꯒꯤ ꯄꯨꯟꯁꯤꯁꯨ ꯌꯥꯎꯈꯤ꯫ ꯏꯆꯦꯜꯂꯛꯇ ꯏꯇꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ꯫ ꯇꯣꯟꯖꯥꯎ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯛꯂꯤ꯫ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝꯅ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯕ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ? ꯃꯍꯥꯛꯁꯨ ꯈꯪꯖꯩ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕ꯫ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯔꯤꯕꯨ ꯇꯧꯔꯨꯒꯗꯧꯔꯤꯕꯒꯦ? ꯏꯀꯨꯕꯣꯛꯁꯨ ꯃꯇꯝ ꯑꯃꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯕꯗ ꯃꯃꯤꯡ ꯆꯠꯈꯤ ꯍꯥꯏ꯫ ꯏꯄꯨ ꯑꯗꯨꯁꯨ ꯏꯄꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯥꯏ꯫ ꯃꯈꯣꯏꯗꯒꯤ ꯁꯝꯊꯍꯧꯕ ꯃꯈꯣꯏꯅ ꯄꯤꯔꯝꯕ ꯃꯍꯩꯅꯤ ꯃꯁꯤ꯫ ꯁꯨꯊꯥꯡ ꯅꯥꯏꯕ ꯃꯍꯩ ꯑꯁꯤꯕꯨ ꯑꯩꯒꯤ ꯍꯛꯇꯛꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯝꯅ ꯃꯥꯡꯍꯜꯂꯨꯒꯅꯤ? ꯑꯩ ꯈꯟꯐꯝ ꯈꯪꯗꯦ꯫ ꯈꯟꯐꯝ ꯈꯪꯗꯕ ꯋꯥꯈꯜ ꯑꯁꯤꯅ ꯁꯤꯟꯐꯝ ꯑꯁꯤꯗ ꯁꯨꯕ ꯑꯁꯨꯃꯛ ꯇꯥꯈꯤ꯫ ꯑꯩ ꯁꯨꯔꯤ, ꯑꯩ ꯁꯦꯝꯂꯤ꯫ ꯃꯇꯝꯒꯤ ꯌꯥꯋꯣꯜꯒ ꯂꯣꯏꯅꯅ ꯂꯥꯏ ꯐꯗꯤꯕꯤ, ꯑꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯈꯣꯏꯅꯧ ꯏꯇꯥ ꯍꯥꯏꯅ ꯀꯧꯖꯔꯝꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯕꯤꯕꯁꯨ ꯅꯪꯇꯅꯤ꯫ ꯅꯍꯥꯛꯀꯨ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯅꯪꯅ ꯑꯩꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯋꯥꯔꯤ ꯀꯌꯥꯕꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯔꯤ꯫ ꯅꯪꯇꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯕ꯫ ꯑꯩꯒꯤ ꯏꯄꯥꯡꯁꯨ ꯅꯪꯅ ꯑꯣꯏꯔꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯇꯥꯏꯕꯪ ꯈꯣꯡꯆꯠꯁꯤꯗ ꯅꯪꯇꯅ ꯃꯤꯅꯣꯛꯍꯜꯂꯤ꯫ ꯂꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯆꯥ ꯇꯣꯟꯖꯥꯎ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯔꯤ, ꯁꯦꯝꯂꯤ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯗ ꯂꯨꯄꯥ 2, ꯇꯥꯡꯂꯤꯕ꯭ꯔꯥ ꯍꯣꯡꯂꯤꯕ꯭ꯔꯥ ꯃꯇꯝꯒꯤ ꯌꯥꯋꯣꯜꯅꯅꯤ꯫ ꯃꯍꯥꯛꯀꯤꯗꯤ ꯁꯥꯐꯝ ꯊꯣꯛꯄ ꯁꯥꯔꯤ, ꯁꯦꯝꯐꯝ ꯊꯣꯛꯄ ꯁꯦꯝꯂꯤ꯫ ꯁꯥꯕ ꯂꯣꯏꯔꯕ ꯂꯥꯏ ꯐꯗꯤꯕꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯌꯣꯜꯂꯤ꯫ ꯌꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯃꯃꯜ ꯃꯊꯥ ꯉꯥꯡꯅꯕꯗ ꯇꯥꯡꯃꯜꯂꯤ ꯍꯥꯏꯕ ꯑꯁꯤꯅ ꯃꯍꯥꯅꯤ꯫ ꯁꯦꯝꯕꯗꯁꯨ ꯋꯥꯕ, ꯌꯣꯟꯕꯗꯁꯨ ꯋꯥꯕ꯫ ꯑꯋꯥꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛꯄꯨ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ? ꯇꯣꯟꯖꯥꯎꯒꯤ ꯃꯔꯥꯏꯕꯛꯅ ꯑꯃꯨꯛ ꯀꯗꯣꯝꯗ? ꯇꯣꯟꯖꯥꯎ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯕ ꯇꯣꯛꯇꯨꯅ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯗꯨꯅ ꯐꯝꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯁꯨꯛ ꯋꯥꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯁꯥꯔꯨꯒꯗꯧꯔꯤꯕꯅꯣ? ꯌꯣꯟꯕꯗꯁꯨ ꯍꯦꯛꯇ ꯁꯤꯠꯇ꯭ꯔꯦ꯫ ꯑꯇꯣꯞꯄ ꯄꯣꯠꯁꯛꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯔꯨꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ, ꯂꯁꯤꯡꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯒꯤ ꯃꯃꯜꯒ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯄꯨꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯃꯜꯒ ꯌꯦꯡꯅꯔꯨꯕꯗ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕꯁꯤꯅ ꯍꯦꯟꯅ ꯇꯥꯡꯉꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯒꯤ ꯃꯒꯨꯜꯗꯤ ꯃꯈꯣꯏꯒ ꯈꯛ ꯃꯥꯟꯅꯔꯣꯏ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯑꯗꯨꯁꯨ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯕꯁꯤꯅ ꯁꯤꯟꯐꯝ ꯑꯣꯏꯅ ꯍꯤꯡꯈꯤꯕꯅꯤ꯫ ꯃꯃꯩꯊꯪꯗ ꯁꯤꯟꯐꯝ ꯑꯁꯤꯗ ꯁꯤꯊꯔꯛꯇꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯅ, ꯊꯛꯄ ꯉꯝꯗꯅ ꯁꯤꯈꯤꯕꯅꯤ꯫ ꯏꯄꯥꯒꯤ ꯃꯇꯧꯒꯨꯝ ꯑꯩꯁꯨ ꯑꯣꯏꯔꯒꯗ꯭ꯔꯥ? ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯅ
ꯃꯁꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯣꯛꯂꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯣ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯅ ꯃꯁꯤꯗꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯤꯡꯕ ꯇꯜꯂꯛꯂꯤꯕꯁꯤ ꯇꯣꯟꯖꯥꯎ ꯂꯥꯏ ꯐꯗꯤꯕꯤꯕꯨ ꯇꯦꯛ ꯇꯦꯛ ꯁꯥꯔꯝꯕꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯈꯤꯗ꯭ꯔꯦ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯝꯊꯔꯛꯂꯕ ꯁꯤꯟꯐꯝ ꯑꯁꯤ ꯃꯍꯥꯛꯊꯛ ꯃꯨꯠꯄ ꯇꯣꯛꯄ ꯇꯥꯈꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯕ ꯑꯁꯤꯅ ꯃꯄꯨꯟꯁꯤꯗꯨ ꯍꯤꯡꯕ ꯉꯝꯂꯛꯇꯕꯒꯤꯅꯤ ꯃꯇꯝ ꯑꯃꯗ ꯍꯩꯋꯥꯡꯈꯨꯜ ꯑꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯟꯅꯔꯝꯃꯤ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯟꯅꯗꯨꯅ ꯍꯤꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯂꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯍꯣꯡꯕ ꯂꯥꯏ ꯐꯗꯤꯕꯤ ꯀꯌꯥ ꯆꯔꯨꯅ ꯁꯥꯕ ꯂꯁꯤꯡꯅ ꯁꯥꯕ ꯀꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯃꯨꯠꯈꯤ ꯃꯁꯤꯅ ꯃꯨꯠꯈꯤꯕꯗ ꯁꯤꯟꯐꯝ ꯑꯁꯤꯁꯨ ꯃꯨꯠꯄ ꯇꯥꯈꯤ ꯇꯣꯟꯖꯥꯎ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯌꯥꯝꯅ ꯋꯥꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯁꯤꯡꯒꯥꯎꯅꯔꯕ ꯁꯤꯡꯖꯪꯒꯨꯝ ꯁꯤꯟꯐꯝ ꯑꯗꯨꯗ ꯇꯥꯏꯅꯔꯗꯨꯅ ꯌꯦꯇꯨꯝ ꯐꯥꯎꯕ ꯃꯩ ꯊꯥꯗꯣꯛꯈꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯆꯥꯛꯇꯨꯅ ꯇꯨꯝꯗꯨꯅ ꯃꯥꯡꯂꯝꯂꯒꯗ꯭ꯔꯥ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯇꯣꯟꯖꯥꯎꯅ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯌꯨꯝ ꯑꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯪꯒꯣꯜꯒꯤ ꯊꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯝꯃꯤ ꯑꯍꯜ ꯑꯗꯨꯕꯨ ꯎꯕꯗ ꯇꯣꯟꯖꯥꯎꯅ ꯈꯜꯂꯤ ꯑꯥꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯃꯇꯝ ꯑꯃꯒꯤ ꯏꯕꯣꯛ ꯀꯕꯣꯛ ꯂꯩꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤꯗ ꯃꯥꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯂꯝꯂꯤꯕ ꯑꯣꯏꯔꯦ ꯎꯗꯕꯕꯨ ꯑꯣꯟꯊꯣꯛꯅ ꯀꯨꯏꯔꯦꯗ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯇꯣꯟꯖꯥꯎꯅ ꯍꯥꯏ ꯏꯕꯣꯛ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯀꯕꯣꯛ ꯂꯩꯅ ꯈꯨꯏꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯕꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯉꯛ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯤꯠ ꯅꯥꯅꯒ ꯐꯠꯇꯕꯒ ꯅꯁꯛꯀ ꯑꯃꯠꯇ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦꯗ ꯍꯣꯏ ꯕꯣꯛ ꯑꯩ ꯇꯣꯟꯖꯥꯎꯅꯤ ꯂꯥꯡꯒꯣꯟꯖꯥꯎꯒꯤ ꯃꯆꯥ ꯇꯣꯟꯖꯥꯎ ꯍꯩꯃꯥ ꯇꯥꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯂꯨꯒꯅꯤ ꯐꯝꯃꯨꯁꯤꯗ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯅꯋꯥꯅ ꯄꯥꯎ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯇꯣꯟꯖꯥꯎ ꯐꯝꯊꯩ ꯑꯗꯨꯒ ꯍꯪꯉꯤ ꯏꯕꯣꯛꯀꯤ ꯌꯨꯝꯕꯨ ꯁꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯍꯥ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤ ꯑꯍꯜꯒꯤꯗ ꯂꯩꯕꯅꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯏꯆꯥ ꯑꯇꯣꯝꯕꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯗꯤ ꯀꯔꯝ ꯇꯧꯔꯤ ꯇꯥꯗꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯦ ꯆꯍꯤ 4-5 ꯁꯨꯔꯦ ꯑꯣ ꯃꯁꯤꯅꯤ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯍꯥꯟꯅ ꯂꯩꯔꯝꯕꯅ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯗꯨꯒ ꯂꯩꯔꯝꯗꯕ ꯀꯌꯥꯅ ꯑꯃꯨꯛ ꯂꯥꯛꯄ ꯅꯪꯗꯤ ꯄꯥꯈꯪꯕꯨ ꯐꯔꯝꯂꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ꯭ꯔꯥ ꯊꯤꯗ꯭ꯔꯤ ꯊꯤꯒꯦꯅꯁꯨ ꯈꯟꯗ꯭ꯔꯦꯗ ꯑꯦ ꯃꯗꯨꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯗꯨ ꯂꯧꯔꯨꯔꯒ ꯀꯔꯤ ꯄꯤꯖꯔꯒ ꯊꯥꯛꯀꯗꯧꯔꯤꯕꯅꯣ ꯀꯪꯁꯤ ꯁꯤꯃꯤꯟꯅꯒꯗꯕ ꯄꯣꯠꯅꯤꯗ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯕꯒꯦ ꯂꯥꯏ ꯐꯗꯤꯕꯤ ꯁꯥꯔꯝꯃꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯦꯞꯂꯦ ꯇꯣꯛꯂꯕꯒꯨꯝꯕꯅꯤ ꯅꯄꯥꯒꯤ ꯃꯍꯨꯠ ꯃꯈꯥ ꯑꯃꯨꯛ ꯅꯪꯅ ꯁꯝꯊꯍꯧꯔꯤꯕ ꯃꯗꯨꯕꯨ ꯀꯥꯟꯅꯈꯤꯕ꯭ꯔꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯇꯤ ꯃꯄꯥꯜꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯁꯤꯡꯅ ꯍꯣꯡꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯤꯡꯕꯗ ꯋꯥꯔꯦ ꯑꯗꯨꯅ ꯂꯦꯞꯂꯦ ꯑꯇꯣꯞꯄ ꯑꯣꯏꯅ ꯊꯤꯔꯤ ꯑꯐꯕ ꯊꯕꯛꯇ ꯃꯇꯧ ꯇꯝꯕꯗꯤ ꯑꯐꯕꯅꯤ ꯑꯗꯨꯕꯨ ꯑꯐꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛꯇ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏ ꯃꯔꯤꯕꯨ ꯄꯨꯝꯇꯠ ꯊꯥꯗꯠꯄꯗꯤ ꯂꯥꯟꯒꯅꯤ ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯍꯧꯔꯛꯐꯝ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯂꯛꯈꯤꯒꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯂꯤꯛꯂꯝꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯈꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯍꯧꯔꯣꯜꯒꯤ ꯋꯥꯔꯤꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯃꯤꯒꯤ ꯃꯤꯇꯧ ꯇꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯏꯃꯥꯗ ꯀꯔꯝꯅ ꯏꯃꯥ ꯀꯧꯔꯨꯒꯅꯤ ꯑꯗꯨꯅ ꯇꯣꯟꯖꯥꯎ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯄꯥꯅ ꯄꯨꯟꯅ ꯊꯝꯕꯤꯔꯕ ꯁꯤꯟꯐꯝ ꯑꯗꯨꯗꯤ ꯈꯛ ꯃꯨꯠꯍꯟꯒꯦ ꯈꯟꯒꯅꯨ ꯄꯣꯠꯁꯤꯠ ꯂꯩꯇ꯭ꯔꯕꯁꯨ ꯁꯤꯟꯐꯝ ꯑꯗꯨꯕꯨꯗꯤ ꯃꯨꯠꯈꯤꯗꯅꯕ ꯇꯦꯛ ꯇꯦꯛ ꯍꯣꯠꯅꯧ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯅꯧꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯌꯣꯝꯁꯤꯟꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯁꯛꯇꯝ ꯀꯌꯥꯕꯨ ꯁꯣꯏꯗꯅ ꯃꯥꯡꯈꯤꯗꯅ ꯇꯣꯛꯀꯅꯤ ꯃꯗꯨꯗ ꯃꯥꯡꯖꯍꯧꯒꯗꯧꯕ ꯑꯁꯤ ꯑꯩꯈꯣꯏꯇꯅꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯑꯃ ꯍꯪꯂꯛꯄꯗ ꯑꯍꯣꯡꯕ ꯃꯍꯨꯠ ꯁꯤꯟꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯨꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯃꯕꯣꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯇꯣꯟꯖꯥꯎ
ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯏꯒꯤ ꯍꯧꯔꯛꯐꯝꯕꯨ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯠꯈꯤꯒꯗꯧꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯕꯨ ꯌꯣꯛꯈꯠꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯁꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫